ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯃꯁꯨꯡ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯇꯣꯜꯂꯕꯅ ꯑꯩꯍꯥꯛꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯩꯅꯒꯗꯧꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤꯗꯤ ꯃꯔꯨ ꯍꯨꯟꯕꯒꯤ ꯄꯥꯟꯗꯝ꯫ ꯑꯩꯈꯣꯏ ꯏꯆꯟ ꯑꯃꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯁꯦꯝꯕꯤꯌꯨ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯔꯦ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯅ ꯃꯁꯤꯒꯤ ꯁꯔꯃꯣꯟꯗ ꯁꯦꯝꯖꯕꯅꯤ꯫ ꯃꯁꯤꯒꯤ ꯁꯔꯃꯣꯟ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ꯫ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯃꯔꯨ ꯍꯨꯟꯕꯒꯤ ꯄꯥꯟꯗꯝ ꯑꯁꯤ ꯑꯩꯈꯣꯏ ꯐꯖꯅ ꯈꯪꯃꯤꯟꯅꯁꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯃꯔꯨꯁꯤꯡ ꯑꯁꯤꯅ ꯀꯔꯝꯕ ꯃꯐꯝꯗ ꯇꯥꯏ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯊꯤꯗꯣꯛꯃꯤꯟꯅꯕꯁꯤ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯁꯤ ꯀꯔꯝꯕ ꯖꯒꯥꯗ ꯇꯥꯕ ꯇꯥꯡꯀꯛꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯏꯁꯥꯃꯛꯇ ꯃꯁꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯊꯤꯗꯣꯛꯂꯒ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯑꯩꯈꯣꯏ ꯆꯠꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯩꯅ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯄ꯭ꯔꯚꯨꯗꯒꯤ ꯕꯣꯔ ꯅꯤꯖꯁꯤ꯫ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ, ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯌꯥꯏꯐꯔꯕ ꯄꯨꯡꯖꯥ ꯑꯁꯤꯗ ꯏꯄꯥ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯕꯤꯕ ꯑꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯔꯨ ꯍꯨꯟꯕꯒꯤ ꯄꯥꯟꯗꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯅꯩꯅꯒꯗꯧꯔꯤ꯫ ꯄꯥꯞ ꯆꯦꯜꯂꯣꯟ ꯅꯥꯏ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ, ꯀꯔꯤꯁꯨ ꯍꯩꯖꯕ ꯅꯠꯇꯦ, ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯈꯤꯗ꯭ꯔꯕꯅꯤ, ꯑꯗꯨꯒ ꯄꯥꯞꯅ ꯄꯤꯛ ꯊꯜꯂꯕ ꯅꯅꯥꯏꯅꯤ꯫ ꯑꯩꯍꯥꯛꯄꯨ ꯅꯍꯥꯛꯅ ꯁꯤꯟꯅꯕꯤꯌꯨ꯫ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯅꯤꯡꯕ ꯀꯔꯤꯁꯨ ꯐꯣꯡꯗꯣꯛꯍꯟꯕꯤꯒꯅꯨ꯫ ꯅꯍꯥꯛꯀꯤ ꯕꯥꯏꯕꯜꯗ ꯅꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯆꯨꯝꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯄꯥ ꯑꯆꯨꯝꯕꯁꯦ ꯁꯤꯌꯥꯔ ꯇꯧꯕ ꯉꯝꯍꯟꯕꯤꯌꯨ꯫ ꯇꯥꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯁꯨ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ꯫ ꯃꯈꯣꯏꯗꯁꯨ ꯃꯈꯣꯏꯒꯤ ꯊꯃꯣꯏꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯅꯍꯥꯛꯀꯤ ꯋꯥꯍꯩꯒꯤ ꯑꯆꯨꯝꯕ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯌꯧꯕꯤꯗꯨꯅ ꯏꯄꯥ ꯏꯁꯣꯔ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯇꯨꯅ ꯂꯦꯞꯆꯕ ꯉꯝꯕ ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯍꯧꯕꯗꯒꯤ ꯂꯣꯏ ꯐꯥꯎꯕ ꯅꯍꯥꯛꯅ ꯆꯤꯡꯕꯤꯌꯨ꯫ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ, ꯑꯃꯦꯟ꯫ ꯉꯁꯤꯒꯤ ꯃꯔꯨ ꯍꯨꯟꯕꯒꯤ ꯄꯥꯟꯗꯝ ꯑꯁꯦ ꯃꯦꯊ꯭ꯌꯨ ꯆꯦꯞꯇꯔ 13ꯒꯤ ꯚꯔꯁ 1ꯗꯒꯤꯅ 9, ꯑꯗꯨꯒ ꯚꯔꯁ 18ꯗꯒꯤꯅ 23, ꯃꯥꯔꯛ 4ꯒꯤ 1-20, ꯑꯃꯁꯨꯡ ꯂꯨꯛ 8ꯒꯤ 4-15ꯗ ꯍꯥꯏꯔꯤꯕ ꯄꯦꯔꯥꯕꯜ ꯑꯁꯤꯒꯤ ꯃꯔꯝꯗ ꯌꯥꯎꯔꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯅꯩꯅꯃꯤꯟꯅꯁꯤ꯫ ꯑꯩ ꯃꯇꯝ ꯌꯥꯝꯅ ꯂꯧꯖꯔꯣꯏꯒꯦ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ, ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯇꯦꯛꯁꯤꯡꯁꯦ ꯅꯈꯣꯏ ꯐꯖꯅ ꯄꯥꯕꯤꯌꯨ, ꯑꯗꯨꯒ ꯐꯖꯅ ꯅꯩꯅꯕꯤꯌꯨ꯫ ꯑꯩꯅ ꯁꯝꯅ ꯑꯩꯈꯣꯏꯅ ꯄꯣꯏꯟ ꯑꯗꯨꯗ ꯈꯛ ꯑꯩꯈꯣꯏꯅ ꯆꯠꯁꯤ꯫ ꯃꯁꯤꯗ ꯍꯥꯏ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯅ ꯃꯥꯔꯛ 3ꯗ ꯍꯥꯏ, ꯃꯦꯊ꯭ꯌꯨ 13ꯒꯤ 3-4ꯗ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ꯫ 3-4ꯗꯒꯤꯅ 9 ꯐꯥꯎꯁꯦ, ꯑꯩꯈꯣꯏꯅ 7 ꯐꯥꯎꯁꯦ, 8 ꯐꯥꯎꯁꯦ, ꯃꯁꯤꯗ ꯃꯥꯒꯤ ꯋꯥꯔꯤꯗꯣ ꯑꯩ ꯁꯝꯂꯞꯅ ꯂꯤꯖꯔꯛꯀꯦ꯫ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ꯫ ꯁ꯭ꯀ꯭ꯔꯤꯟꯗ ꯑꯗꯨꯝ ꯏꯪꯂꯤꯁ ꯈꯪꯕꯁꯤꯡ ꯁ꯭ꯀ꯭ꯔꯤꯟꯗ ꯑꯗꯨꯝ ꯄꯥꯕꯤꯔꯣ꯫ ꯀꯅꯥꯒꯨꯝꯕ ꯃꯔꯨ ꯍꯨꯟꯕ ꯑꯃꯅ ꯃꯔꯨ ꯍꯨꯟꯕ ꯆꯠꯂꯝꯃꯤ꯫ ꯃꯥꯅ ꯃꯔꯨ ꯍꯨꯟꯕ ꯃꯇꯝꯗ ꯃꯔꯨ ꯈꯔꯅ ꯂꯝꯕꯤ ꯃꯄꯥꯟꯗ ꯇꯥꯔꯝꯃꯤ꯫ ꯎꯆꯦꯛꯁꯤꯡꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯈꯨꯟꯗꯨꯅ ꯍꯥꯏꯔꯤꯕ ꯃꯔꯨꯁꯤꯡ ꯑꯗꯨ ꯆꯥꯊꯣꯛꯈꯤꯔꯝꯃꯤ꯫ ꯚꯔꯁ 4-5ꯗ ꯈꯔꯅ ꯅꯨꯡ ꯃꯔꯛꯇ ꯇꯥꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯗꯗꯤ ꯂꯩꯕꯥꯛ ꯂꯩꯆꯪ ꯌꯥꯝꯅ ꯂꯩꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯣꯟ ꯆꯣꯡꯈꯠꯂꯛꯈꯤ, ꯃꯔꯝꯗꯤ ꯃꯈꯣꯏ ꯂꯩꯕꯥꯛꯇꯣ ꯌꯥꯝꯅ ꯂꯨꯅ ꯌꯧꯗꯦ꯫ ꯑꯗꯨꯒ ꯅꯨꯡꯁꯥ ꯁꯥꯒꯠꯂꯦ꯫ ꯁꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯁꯦ ꯅꯨꯡꯁꯥꯅ ꯌꯩꯁꯜꯂꯝꯃꯤ, ꯍꯥꯏꯕꯗꯤ ꯅꯨꯡꯁꯥꯅ ꯀꯥꯊꯦꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯗ ꯃꯔꯥ ꯇꯥꯗꯦ, ꯑꯗꯨꯅ ꯃꯈꯣꯏ ꯈꯨꯏꯊꯈꯤꯔꯝꯃꯤ ꯍꯥꯏ꯫ ꯚꯔꯁ 7ꯗ ꯈꯔ ꯑꯃꯅ ꯇꯤꯡꯈꯪ ꯃꯔꯛꯇ ꯇꯥꯔꯝꯃꯤ, ꯑꯗꯨꯒ ꯇꯤꯡꯈꯪ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯅ ꯆꯥꯎꯈꯠꯂꯛꯑꯦ, ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯑꯗꯨꯕꯨ ꯌꯣꯝꯁꯤꯟꯗꯨꯅ ꯃꯈꯣꯏꯕꯨ ꯃꯥꯡꯍꯜꯂꯝꯃꯤ ꯍꯥꯏ, ꯆꯣꯛ ꯇꯧꯔꯝꯃꯤ ꯍꯥꯏ꯫ ꯑꯗꯨ ꯈꯔ ꯑꯃꯅ ꯑꯐꯕ ꯃꯐꯝꯗ ꯇꯥꯔꯝꯃꯤ, ꯑꯐꯕ ꯂꯩꯃꯥꯏꯗ, ꯑꯐꯕ ꯂꯩꯍꯥꯎꯗ ꯇꯥꯔꯝꯃꯤ, ꯃꯈꯣꯏꯅ ꯃꯍꯩ ꯌꯥꯜꯂꯦ꯫ ꯑꯗꯨꯒ ꯄꯥꯝꯕꯤ ꯈꯔ ꯑꯃꯅ 100, ꯈꯔ ꯑꯃꯅ 60, 50,ꯈꯔ ꯑꯃꯅ 30 ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯄꯥꯟꯗꯨꯅ ꯃꯍꯩ ꯌꯥꯟꯈꯤ ꯍꯥꯏꯅ ꯍꯥꯏ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯥꯔꯛꯇꯁꯨ, ꯑꯗꯨꯒ ꯅꯈꯣꯏꯅ ꯂꯨꯛ ꯉꯁꯥꯏꯒꯤ 8 ꯍꯥꯏꯈꯤꯕꯗꯣ ꯃꯗꯨꯗ ꯄꯥꯕ ꯃꯇꯝꯗꯁꯨ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯂꯤꯕꯒꯤ ꯃꯑꯣꯡꯁꯦ ꯈꯔ ꯁ꯭ꯂꯥꯏꯠꯂꯤꯗꯤ ꯑꯣꯏ, ꯑꯗꯨꯕꯨ ꯑꯩꯅ ꯂꯣꯏ ꯌꯦꯡꯉꯔꯣꯏ, ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯗ ꯌꯦꯡꯉꯁꯤ꯫ ꯃꯁꯤꯒꯤ ꯑꯥꯔꯊ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯁꯥꯃꯛꯅꯁꯨ ꯃꯁꯤꯒꯤ ꯑꯥꯔꯊꯁꯦ ꯄꯤꯕꯤꯔꯦ꯫ ꯑꯩꯈꯣꯏꯅ ꯃꯔꯨ ꯍꯨꯟꯕ ꯑꯃꯁꯨꯡ ꯃꯔꯨ ꯍꯨꯟꯕꯗꯣ ꯀꯅꯥꯅꯣ, ꯃꯔꯨ ꯍꯥꯏꯁꯤꯅ ꯀꯔꯤꯕꯨ ꯈꯪꯅꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯉꯁꯤ꯫ ꯃꯥꯔꯛ 4:14ꯗ ꯍꯥꯏ, ꯗ ꯁꯥꯋꯔ ꯁꯣꯌꯦꯠ ꯗ ꯋꯥꯔꯗ, ꯃꯔꯨ ꯍꯨꯟꯕ ꯑꯗꯨꯅ ꯋꯥꯍꯩ ꯑꯗꯨ ꯍꯨꯜꯂꯝꯃꯤ ꯍꯥꯏ, ꯋꯥꯍꯩ ꯑꯗꯨ ꯍꯨꯜꯂꯝꯃꯤ ꯍꯥꯏ꯫ ꯑꯗꯨꯒ ꯂꯨꯛ 8:11ꯗꯁꯨ ꯍꯥꯏ, ꯃꯁꯤꯗ ꯗ ꯁꯤꯗ ꯏꯁ ꯗ ꯋꯥꯔꯗ ꯑꯣꯐ ꯒꯣꯗ ꯍꯥꯏ, ꯑꯗꯨꯅ ꯃꯔꯨ ꯍꯥꯏꯕꯗꯨꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅꯤ ꯍꯥꯏ꯫ ꯕꯥꯏꯕꯜꯅ ꯑꯗꯨꯝ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯦ꯫ ꯑꯗꯨꯒ ꯃꯦꯊ꯭ꯌꯨ 13:37ꯗ ꯑꯁꯨꯝꯅ ꯍꯥꯏ, ꯍꯤ ꯗꯦꯠ ꯁꯣꯌꯦꯠ ꯗ ꯒꯨꯗ ꯁꯤꯗ ꯏꯁ ꯗ ꯁꯟ ꯑꯣꯐ ꯃꯦꯟ, ꯑꯐꯕ ꯃꯔꯨ ꯍꯨꯜꯂꯤꯕ ꯃꯍꯥꯛ ꯑꯗꯨ ꯏꯁꯣꯔꯒꯤ
ꯃꯆꯥꯅꯨꯄꯥꯅꯤ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯑꯩꯈꯣꯏꯅ ꯃꯔꯨ ꯍꯨꯜꯂꯤꯕ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯇꯥꯏꯕꯪꯄꯥꯟꯗ ꯍꯣꯏ ꯃꯔꯨ ꯍꯨꯟꯕ ꯃꯤ ꯇꯣꯉꯥꯟꯕ ꯂꯩ ꯑꯐꯕ ꯃꯔꯨ ꯍꯨꯟꯕ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯑꯗꯨꯅ ꯃꯔꯨꯗꯁꯨ ꯑꯐꯕ ꯂꯩꯕꯅꯤꯅ ꯐꯠꯇꯕ ꯃꯔꯨꯁꯨ ꯂꯩ ꯃꯁꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯇꯥꯏ ꯑꯗꯨꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯥꯛꯄꯅꯤ ꯃꯥꯅ ꯑꯐꯕ ꯃꯔꯨ ꯍꯥꯏꯕꯗꯤ ꯏꯁꯣꯔꯒꯤ ꯑꯐꯕ ꯋꯥꯄꯥꯎ ꯑꯗꯨ ꯃꯍꯥꯛꯅ ꯁꯟꯗꯣꯛꯄ ꯂꯥꯛꯄꯅꯤ ꯒꯣꯁꯄꯦꯜ ꯑꯗꯨ ꯁꯟꯗꯣꯛꯄ ꯂꯥꯛꯄꯅꯤ ꯍꯥꯏꯕꯗꯤ ꯃꯔꯨ ꯍꯥꯏꯕꯁꯤꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯍꯥꯏꯕꯗꯤ ꯑꯃꯔꯣꯝꯗ ꯇ꯭ꯔꯨꯠ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯒꯤ ꯑꯆꯨꯝꯕꯁꯤꯡꯁꯦ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕꯁꯤꯡꯁꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯉꯁꯥꯏꯒꯤ ꯃꯔꯨ ꯍꯥꯏꯕꯗꯨꯅ ꯑꯩꯈꯣꯏꯅ ꯈꯪꯅꯩ ꯑꯗꯨꯅ ꯃꯔꯨ ꯍꯨꯟꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯨꯜꯂꯝꯃꯦ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅꯁꯨ ꯍꯨꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯕ ꯑꯃꯅ ꯁꯩꯇꯥꯅꯁꯨ ꯃꯔꯨ ꯍꯨꯜꯂꯦ ꯐꯠꯇꯕ ꯃꯔꯨ ꯍꯨꯜꯂꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯕ ꯁꯩꯇꯥꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯕ ꯃꯤꯁꯤꯡꯅꯁꯨ ꯃꯔꯨ ꯍꯨꯜꯂꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯃꯤꯑꯣꯏꯕꯅ ꯍꯦꯛ ꯂꯩꯈꯥ ꯇꯥꯈꯤꯕ ꯃꯇꯝꯗꯒꯤ ꯍꯧꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯏꯕꯪꯄꯥꯟꯗ ꯃꯍꯥꯛꯀꯤ ꯑꯆꯨꯝꯕꯒꯤ ꯃꯔꯨ ꯑꯁꯦ ꯏꯁꯣꯔꯒꯤ ꯑꯐꯕ ꯋꯥꯄꯥꯎꯒꯤ ꯑꯆꯨꯝꯕꯒꯤ ꯃꯔꯨ ꯑꯁꯦ ꯃꯥꯅ ꯍꯨꯟꯕ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯁꯩꯇꯥꯟꯅꯁꯨ ꯑꯩꯈꯣꯏꯅ ꯍꯦꯛ ꯇꯥꯕ ꯍꯧꯕꯗꯒꯤ ꯂꯩꯈꯥ ꯇꯥꯕꯗꯒꯤ ꯃꯍꯥꯛꯅꯁꯨ ꯑꯔꯥꯟꯕ ꯃꯔꯨꯁꯤꯡ ꯑꯁꯦ ꯍꯨꯟꯗꯨꯅ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯑꯩꯈꯣꯏꯒꯤ ꯑꯗꯥꯝ ꯑꯗꯨꯒ ꯏꯞꯇ ꯑꯣꯏꯗꯕ ꯉꯥꯡꯁꯤꯟꯗꯨꯅ ꯃꯈꯣꯏꯕꯨ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯑꯗꯨꯒꯨꯝꯕ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯩꯈꯣꯏꯅ ꯂꯪꯊꯦꯡꯅꯤꯡꯉꯥꯏꯒꯤ ꯑꯗꯨꯒꯨꯝꯕ ꯄ꯭ꯂꯥꯟ ꯑꯗꯣ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯃꯔꯥ ꯇꯥꯕ ꯍꯧꯈꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯁꯦ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯃꯈꯥꯗ ꯊꯝꯃꯤ ꯉꯁꯤ ꯐꯥꯎꯕ ꯁꯩꯇꯥꯟꯅꯁꯨ ꯑꯔꯥꯟꯕ ꯑꯩꯈꯣꯏꯅ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯂꯣꯏꯗꯕ ꯑꯔꯥꯟꯕ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯅꯠꯇꯕ ꯑꯔꯥꯟꯕ ꯋꯥꯄꯥꯎ ꯀꯌꯥꯃꯔꯨꯝ ꯁꯟꯗꯣꯛꯇꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯕ ꯃꯤꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯇꯨꯅ ꯀꯥꯎꯔꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯕ ꯑꯃꯅ ꯃꯍꯩ ꯈꯨꯗꯤꯡꯃꯛꯁꯤꯗ ꯑꯩꯈꯣꯏꯅ ꯃꯔꯨ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛꯇ ꯍꯨꯟꯈꯤꯕ ꯇꯥꯔꯒꯗꯤ ꯃꯉꯣꯟꯗ ꯄ꯭ꯔꯣꯄꯔꯇꯤ ꯈꯔ ꯃꯁꯥ ꯃꯊꯟꯇꯅ ꯃꯁꯤ ꯃꯌꯣꯟ ꯆꯣꯡꯈꯠꯆꯅꯕꯉꯥꯏꯒꯤ ꯃꯉꯣꯟꯗ ꯅꯤꯌꯝ ꯑꯃꯈꯛ ꯂꯩ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯅꯔꯦ ꯄꯣꯠ ꯑꯃ ꯃꯔꯨ ꯄꯥꯟꯕ ꯄꯣꯠ ꯑꯃ ꯑꯩꯈꯣꯏꯅ ꯊꯥꯕ ꯍꯪꯒꯥꯝ ꯊꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯍꯪꯒꯥꯝ ꯄꯥꯝꯕꯤꯁꯦ ꯑꯗꯨꯝ ꯍꯤꯡꯉꯤ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛꯇ ꯊꯥꯖꯤꯟꯈꯤꯕ ꯃꯇꯝꯗ ꯃꯥꯒꯤ ꯏꯁꯤꯡ ꯑꯗꯨꯒ ꯃꯥꯒꯤ ꯁꯣꯏꯜꯗꯣ ꯐꯖꯅ ꯂꯩ ꯇꯥꯔꯗꯤ ꯃꯊꯟꯇ ꯑꯗꯨꯝ ꯃꯌꯣꯟ ꯆꯣꯡꯈꯠꯂꯦ ꯃꯔꯨ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯤ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤ ꯍꯥꯏꯕꯁꯦ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯑꯍꯤꯡꯕꯒꯤ ꯁꯔꯨ ꯑꯗꯣ ꯃꯉꯣꯟꯗ ꯌꯥꯎꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯦ ꯃꯔꯨ ꯍꯨꯟꯕ ꯈꯨꯗꯤꯡꯗ ꯃꯤꯉꯣꯟꯗ ꯁꯟꯗꯣꯛꯄ ꯈꯨꯗꯤꯡꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯃꯁꯤꯕꯨ ꯂꯧꯁꯤꯜꯂꯤꯕ ꯃꯤꯁꯤꯡ ꯇꯥꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯤꯡꯍꯟꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯃ ꯃꯁꯤꯗ ꯌꯥꯎꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯕꯅꯤ ꯑꯗꯨ ꯀꯔꯝꯕ ꯋꯥꯍꯩꯗ ꯑꯁꯦꯡꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗ ꯄꯥꯄꯤ ꯑꯃꯕꯨ ꯄꯨꯛꯅꯤꯡ ꯍꯣꯡꯍꯟꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯐꯠꯇꯕ ꯃꯤ ꯑꯃꯕꯨ ꯄꯨꯛꯅꯤꯡ ꯍꯣꯡꯍꯟꯕ ꯁꯛꯇꯤ ꯍꯤꯡꯍꯟꯕ ꯔꯥꯝ ꯈꯨꯕꯝ ꯄꯨꯍꯟꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯁꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗ ꯌꯥꯎꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯖꯩ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯁꯟꯗꯣꯛꯄ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕ ꯄꯨꯟꯁꯤ ꯑꯗꯨ ꯄꯤꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯃꯁꯤ ꯑꯔꯥꯟꯕ ꯑꯗꯨꯒꯨꯝꯕ ꯁꯩꯇꯥꯟꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯕ ꯑꯗꯨꯒꯨꯝꯕ ꯃꯤꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯋꯥꯇꯥꯗꯣ ꯑꯗꯨ ꯑꯣꯏꯕꯒꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤ ꯐꯥꯔꯁ ꯏꯁꯣꯔꯒꯤ ꯋꯥꯍꯩꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯈꯤꯇꯪ ꯌꯦꯡꯃꯤꯟꯅꯁꯦ ꯐꯥꯔꯁꯇ 1:23 ꯑꯁꯨꯝꯅ ꯍꯥꯏ ꯑꯁꯤꯅ ꯑꯩꯈꯣꯏꯁꯦ ꯐꯠꯇꯕ ꯃꯔꯨꯗꯒꯤ ꯑꯩꯈꯣꯏ ꯑꯃꯨꯛ ಹꯟꯅ ꯅꯧꯅ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕ ꯃꯔꯨꯗꯒꯤ ꯑꯩꯈꯣꯏꯅ ꯃꯣꯠꯄ ꯅꯥꯏꯗꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯅꯧꯅ ꯄꯣꯛꯀꯗꯕꯅꯤ ꯍꯥꯏ ꯀꯅꯥꯒꯤ ꯃꯄꯥꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯒꯤ ꯃꯄꯥꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯂꯤꯚ ꯏꯠ ꯑꯦꯟ ꯑꯕꯥꯏꯗ ꯐꯣꯔꯑꯦꯚꯔ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯍꯩ ꯑꯁꯤꯗꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯀꯤ ꯂꯦꯞꯇꯅ ꯂꯩꯒꯅꯤ ꯍꯥꯏꯕꯅꯤ ꯃꯦꯊ꯭ꯌꯨ 24:35ꯗꯁꯨ ꯁꯔꯒ ꯑꯃꯁꯨꯡ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯗꯤ ꯃꯥꯡꯈꯤꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯍꯩꯗꯤ ꯁꯨꯡꯃꯥꯡ ꯃꯥꯡꯉꯣꯏ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯁꯔꯒ ꯆꯠꯄ ꯇꯥꯔꯒꯁꯨ ꯃꯁꯤ ꯃꯇꯝ ꯈꯨꯗꯤꯡꯗ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯒꯅꯤ ꯑꯩꯈꯣꯏꯒꯤ ꯂꯦꯁꯟ ꯕꯨꯛ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯝꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯃꯁꯤ ꯑꯗꯨꯝ ꯂꯩꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤ ꯃꯁꯤꯅꯤ ꯑꯆꯨꯝꯕ ꯑꯍꯤꯡꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯂꯦꯡꯗꯅ ꯂꯩꯒꯅꯤ ꯖꯣꯟ 6:63 ꯍꯥꯏ ꯃꯁꯤꯅ ꯍꯥꯏꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯅ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯄꯤꯗꯦ ꯊꯋꯥꯏꯅ ꯑꯩꯈꯣꯏꯕꯨ ꯍꯤꯡꯍꯜꯂꯤ ꯑꯩꯅ ꯅꯈꯣꯏꯗ ꯉꯥꯡꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯃꯈꯣꯏ ꯊꯋꯥꯏꯅꯤ ꯃꯈꯣꯏ ꯁ꯭ꯄꯤꯔꯤꯠꯅꯤ ꯃꯈꯣꯏꯗ ꯑꯍꯤꯡꯕ ꯄꯨꯟꯁꯤ ꯂꯩ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯋꯥꯍꯩ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯤꯂꯝꯕ ꯑꯗꯨꯒ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯖꯦꯅꯦꯁꯤꯁꯇꯒꯤꯅ ꯑꯩꯈꯣꯏꯅ ꯃꯩꯍꯧꯔꯣꯟꯗꯒꯤꯅ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯄꯤꯕ ꯔꯦꯚꯦꯂꯦꯁꯟ ꯐꯥꯎꯕꯗ ꯌꯥꯎꯔꯤꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯕꯨ ꯑꯔꯥꯡ ꯈꯨꯕꯝ ꯄꯤꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯗꯨ ꯂꯩ ꯍꯥꯏ ꯄ꯭ꯔꯣꯚꯔꯕ 30:5-6ꯗꯁꯨ ꯍꯥꯏ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯁꯦꯡꯉꯤ ꯍꯥꯏ ꯃꯁꯤ ꯀꯩꯗꯧꯕ ꯃꯁꯤꯗ ꯊꯥꯖꯔꯕ ꯃꯤ ꯈꯨꯝꯗꯗꯤ ꯃꯁꯤ ꯆꯨꯡꯒꯣꯏ ꯑꯃꯒꯨꯝꯅ ꯍꯥꯏ
ꯍꯥꯏꯗꯤ ꯑꯩꯈꯣꯏꯕꯨ ꯐꯠꯇꯕ ꯁꯩꯇꯥꯟꯒꯤ ꯅꯝꯊꯥꯛ ꯇꯧꯒꯗꯕ ꯑꯗꯨꯒꯨꯝꯕꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯒꯗꯕ ꯑꯗꯨꯒꯨꯝꯕ ꯆꯤꯡꯒꯣꯏꯒ ꯃꯁꯤ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗ ꯅꯈꯣꯏꯅ ꯍꯥꯞꯆꯤꯟꯒꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯄꯁꯨ ꯇꯧꯒꯅꯨ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯥꯞꯆꯤꯟꯕ ꯇꯥꯔꯗꯤ ꯏꯁꯣꯔꯅ ꯅꯈꯣꯏꯕꯨ ꯆꯩꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯃꯆꯤꯟ ꯊꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏ Psalm 12ꯀꯤ verse 6ꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯦ the words of the Lord are pure words ꯑꯁꯦꯡꯕ ꯋꯥꯍꯩꯁꯤꯡꯅꯤ ꯑꯗꯨ ꯑꯩꯈꯣꯏꯅ as silver tried in the furnace of heart ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯔꯪꯗ ꯑꯩꯈꯣꯏꯅ ꯁꯅꯥ ꯅꯠꯇ꯭ꯔꯒ ꯂꯨꯄꯥ ꯑꯩꯈꯣꯏꯒꯤ ꯂꯩꯔꯪꯗ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯌꯥꯎꯕ ꯐꯠꯇꯕ ꯃꯈꯩ ꯂꯧꯊꯣꯛꯄꯗꯣ ꯁꯦꯡꯗꯣꯛꯄꯗꯣ ꯑꯗꯨꯒꯨꯝꯅ ꯃꯁꯤ ꯁꯔꯨꯛ 8ꯂꯛ ꯁꯦꯡꯗꯣꯛꯂꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅꯤ ꯍꯥꯏ ꯑꯗꯨꯅ ꯕꯥꯏꯕꯜ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯁꯦꯡꯈ꯭ꯔꯕ ꯑꯁꯦꯡꯕ ꯑꯔꯥꯟꯕ ꯑꯃꯛꯄ ꯑꯃꯠꯇ ꯂꯩꯇꯕ ꯐꯠꯇꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯨꯟꯕ ꯗꯔꯀꯥꯔ ꯂꯩ 2 Peter 1:16ꯗꯁꯨ ꯍꯥꯏ ꯄꯤꯇꯔꯅ ꯑꯩꯈꯣꯏꯗ ꯍꯥꯏ ꯑꯩꯈꯣꯏꯅ ꯏꯜꯂꯤꯕꯁꯦ ꯑꯩꯈꯣꯏꯅ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯗꯨ ꯅꯠꯇꯦ ꯃꯤꯑꯣꯏꯕꯅ ꯃꯤꯅ ꯁꯦꯝ ꯁꯥꯖꯤꯜꯂꯒ ꯂꯤꯔꯛꯄ ꯋꯥꯔꯤ ꯑꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯥꯒꯤ ꯂꯥꯛꯄꯒꯤ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯆꯤꯡꯂꯦꯝꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯁꯥꯈꯤ ꯑꯣꯏꯅ ꯎꯔꯕ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯅꯈꯣꯏꯗ ꯂꯤꯕꯅꯤ ꯍꯥꯏ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜ ꯍꯥꯏꯕꯁꯦ ꯐꯨꯡꯒꯥ ꯋꯥꯔꯤ ꯅꯠꯇꯦ ꯏꯆꯤꯟꯅꯥꯎꯁꯤꯡ ꯃꯁꯤꯗ ꯕꯥꯏꯕꯜꯗ ꯌꯥꯎꯔꯤꯕ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯦꯕꯣꯛꯁꯤꯡ ꯑꯩꯈꯣꯏꯅ 11 ꯃꯈꯣꯏꯅꯁꯨ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯃꯃꯤꯠꯃꯛꯅ ꯎꯍꯧꯔꯒ ꯃꯗꯨ ꯑꯩꯈꯣꯏꯗ ꯃꯊꯪ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯑꯩꯈꯣꯏꯗ ꯂꯤꯍꯧꯕꯅꯤ ꯃꯁꯤ ꯑꯆꯨꯝꯕ ꯋꯥꯍꯩꯅꯤ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜ ꯄꯥꯕ ꯇꯥꯔꯕꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯍꯨꯜꯂꯤꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯥꯛꯏꯕꯁꯦ ꯆꯨꯝꯃꯤ ꯂꯥꯜꯂꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜ ꯅꯩꯅꯕ ꯇꯥꯔꯗꯤ ꯃꯤꯅ ꯇꯥꯛꯄꯤꯔꯤꯕ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯅꯈꯣꯏꯗ ꯉꯥꯡꯉꯛꯏꯕ ꯁꯦꯝꯂꯤꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯦꯝꯕ ꯁꯃꯣꯟꯁꯤꯡꯁꯦ ꯂꯥꯜꯂꯤ ꯅꯠꯇ꯭ꯔꯒ ꯂꯥꯟꯗꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯅꯤ ꯖꯣꯟ 7:17ꯗ ꯑꯁꯨꯝꯅ ꯍꯥꯏ ꯀꯅꯥꯒꯨꯝꯕꯅ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕꯗꯣ ꯇꯧ ꯇꯥꯔꯗꯤ ꯃꯍꯥꯛꯅ ꯇꯥꯛꯂꯤꯕ ꯗꯣꯛꯇ꯭ꯔꯤꯟ ꯃꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕꯁꯦ ꯈꯪꯒꯅꯤ ꯃꯁꯤ ꯏꯁꯣꯔꯗꯒꯤ ꯂꯥꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯑꯩ ꯏꯁꯥꯃꯛꯇꯒꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯁꯦ ꯅꯈꯣꯏꯅ ꯈꯪꯒꯅꯤ ꯍꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜ ꯄꯥꯕ ꯇꯥꯔꯒꯗꯤ ꯃꯤꯅ ꯉꯥꯡꯉꯤꯕꯁꯦ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯥꯡꯉꯤ ꯅꯠꯇ꯭ꯔꯒ ꯉꯥꯡꯗꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯐꯖꯅ ꯈꯪꯕ ꯉꯝꯒꯅꯤ ꯃꯤꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯏꯟꯒꯗꯧꯕ ꯅꯠꯇꯦ ꯏꯆꯤꯟꯅꯥꯎꯁꯤꯡ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯥꯎꯔꯝꯗꯦ Isaiah 8:20ꯗ ꯍꯥꯏ ꯏꯁꯣꯔꯒꯤ ꯂꯣ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯁꯥꯈꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯉꯥꯡꯗ꯭ꯔꯒꯗꯤ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯥꯡꯗ꯭ꯔꯒꯗꯤ ꯃꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯃꯇꯅ ꯃꯈꯣꯏꯗ ꯑꯆꯨꯝꯕ ꯂꯩꯇꯦ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯁꯦ ꯑꯩꯈꯣꯏꯅ ꯇꯦꯛꯁ ꯑꯃꯈꯛꯇꯅ ꯕꯥꯏꯕꯜꯒꯤ ꯑꯆꯨꯝꯕ ꯂꯦꯞꯄ ꯌꯥꯕ ꯅꯠꯇꯦ ꯏꯆꯤꯟꯅꯥꯎꯁꯤꯡ ꯍꯣꯜ ꯕꯥꯏꯕꯜ ꯌꯥꯝꯅ ꯂꯨꯕ ꯇꯣꯄꯤꯛ ꯑꯃ ꯍꯥꯏꯇꯥꯔꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯊꯥꯖꯕ ꯃꯤ ꯃꯄꯥꯟꯗ ꯁꯨꯝꯍꯟꯕꯤꯕ ꯍꯥꯏꯔꯤꯕ ꯇꯣꯄꯤꯛ ꯑꯃ ꯂꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ Galatians chapter 3 ꯅꯠꯇ꯭ꯔꯒ Romans chapter ꯈꯔ ꯈꯛꯇꯅ ꯃꯁꯤ ꯌꯨꯝꯐꯝ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯍꯣꯜ ꯕꯥꯏꯕꯜ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯑꯗꯨꯅ ꯃꯤ ꯀꯌꯥꯃꯔꯨꯝ ꯍꯧꯖꯤꯛꯁꯨ ꯏꯁꯣꯔꯒꯤ ꯑꯔꯥꯟꯕ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯀꯌꯥꯃꯔꯨꯝ ꯁꯟꯗꯣꯛꯇꯨꯅ ꯂꯩ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯍꯩꯗꯤ ꯀꯩꯗꯧꯕ ꯑꯐꯕ ꯃꯍꯩꯅ ꯑꯐꯕ ꯃꯔꯨꯅ ꯑꯐꯕ ꯃꯍꯩ ꯌꯥꯍꯜꯂꯤ ꯑꯗꯨꯗ ꯐꯠꯇꯕ ꯃꯔꯨꯅ ꯐꯠꯇꯕ ꯃꯍꯩ ꯌꯥꯜꯂꯤ ꯃꯁꯤꯒꯤ ꯄꯣꯜ ꯑꯣꯏꯅꯅꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪꯄꯥꯟꯗ ꯈ꯭ꯔꯤꯁꯇꯥꯟ ꯗꯤꯅꯣꯃꯤꯅꯦꯁꯟ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯔꯥꯟꯕ ꯃꯔꯨ ꯍꯨꯟꯕꯗꯒꯤ ꯃꯗꯨꯒꯤ ꯂꯣꯛꯂꯛꯄ ꯃꯍꯩꯁꯤꯡ ꯑꯗꯨꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯁꯣꯏꯜ ꯍꯥꯏꯗꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯑꯁꯤ ꯀꯔꯤꯅꯣ ꯄꯦꯔꯦꯕꯜ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯍꯥꯏꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯗꯨꯕꯨ ꯍꯨꯜꯂꯤꯕ ꯂꯧꯁꯤꯜꯂꯤꯕ ꯊꯃꯣꯏꯁꯤꯡ ꯑꯗꯣ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯅꯩ ꯗ ꯍꯥꯔꯠ ꯑꯣꯐ ꯃꯦꯟ ꯑꯩꯈꯣꯏ ꯃꯤꯒꯤ ꯊꯃꯣꯏ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯒ ꯂꯧꯁꯤꯜꯂꯤꯕ ꯑꯗꯨꯒꯨꯝꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯈꯪꯅꯩ ꯃꯁꯤꯒꯤ ꯄꯦꯔꯦꯕꯜ ꯑꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯁꯦ ꯃꯈꯜ 4 ꯂꯩ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯩ ꯃꯁꯤꯒꯤ ꯄꯦꯔꯦꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯜ 4 ꯂꯩ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯁꯝꯅ ꯆꯪꯖꯃꯤꯟꯅꯔꯁꯦ ꯑꯗꯨꯅ ꯂꯝꯕꯤ ꯃꯄꯥꯟꯗ ꯇꯥꯕ ꯂꯝꯕꯤ the soil by the wayside ꯍꯦꯡꯀꯣ ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯩꯕ ꯑꯩꯈꯣꯏꯅ ꯂꯩꯍꯥꯎ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯦꯡꯁꯦ ꯃꯔꯨꯗꯤ ꯆꯞ ꯃꯥꯟꯅꯕꯅꯤ ꯏꯁꯣꯔꯅ ꯍꯨꯟꯕ ꯃꯔꯨꯁꯤꯡꯁꯦ ꯑꯐꯕ ꯃꯔꯨ ꯉꯥꯛꯇꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯨꯟꯕ ꯑꯩꯈꯣꯏꯁꯨ ꯕꯥꯏꯕꯜꯒꯤ ꯑꯆꯨꯝꯕꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯍꯨꯟꯒꯗꯧꯕꯁꯦ ꯑꯐꯕ ꯃꯔꯨꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯁꯤꯅ ꯇꯥꯔꯤꯕ ꯂꯩꯍꯥꯎꯁꯤꯡ ꯑꯗꯨꯗꯤ ꯇꯣꯉꯥꯜꯂꯦ ꯃꯁꯤꯗ ꯍꯥꯏ Matthew 13:19ꯗ ꯍꯥꯏ ꯃꯁꯤꯅ ꯃꯥꯒꯤ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯅꯤ ꯀꯅꯥꯒꯨꯝꯕꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯋꯥꯍꯩꯁꯦ ꯇꯥꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯗꯦ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯅꯣꯠ ꯚꯥꯞ ꯇꯥꯕ ꯉꯝꯗꯦ ꯐꯠꯇꯕ ꯑꯗꯨꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯁꯤ ꯀꯩꯗꯧꯕ and catch away that which was sown in his heart ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕꯗꯣ ꯃꯥꯅ ꯐꯥꯗꯣꯛꯈ꯭ꯔꯦ ꯄꯨꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦꯕ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯂꯝꯕꯤ ꯃꯄꯥꯟꯗ ꯇꯥꯔꯤꯕ ꯃꯍꯩ ꯑꯗꯨꯅ ꯐꯪꯉꯤꯕꯁꯦ ꯃꯥꯒꯤ 4:15ꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏ ꯃꯁꯤ ꯀꯩꯅꯣ
masi lambi mapanda tariba mahi si kano ishor gi wahai da ulle adu mahang na tare saitana kudak ta lai adu hai magi thamoi do hangi bu lokthok ke luk ai ki 12 ta jo hai masi kadong phata bana lai adu ga magi ishor gi wahai magi thamoi de gi lokthokre maram de keno hai bu wahai do thajaraga mahak pukan bi dani ngai saitana la aga lokthokre hami masina takpadi koina ishor gi wahai se koina loksan kharaba adu ga induna chalabadi koina arang ko pi bangami hai madu thok tin ngai saitana lakpani kari gi damo koina ishor gi wahai apaba wahai se tara kanda kana misina tara ga khangbang ngamda base masigi maroi ba maram je karigino asigumba khangbang ngamji ba thamoi se karamba thamoi no haibsine ahan ba thamoi se karamba thamoi no haib matamda the in unattentive heart ko inattentive heart hearer the heart of inattentive hearer haidi pungning changna tadaba adugumba adugi thamoi aduni adubo khone khane karigi damak pungning changna tadabno haiba matamda lambi mapanda hulle lambi mapan haibsi karino lambi mapan haibsi chatok chasin prithibi gi lalol itik toriba chatok chasin toriba kumai harau asina chingbana pik thanba adugumba mafamni aduna hairiba aduna hena pungning changba aduga ishorgi wahi aduna hena pungning changdaba adugi maram oiduna basi tawrebani hairiba thamo esdi kaino aikoina papta aduge khoi isai oijaba em khoi isai ningba pamba tawse masidana lining oiba haibati tayung panbagi asigumba sidana lining oiba traffic sing asigumba sidana lining oiba masina lining oigidana Hebrew 3 ki 13 dai masina maram oiduna masiguma pap ki nam thagasina ekoi ki thamoi je kanchapan khraba aduna maram oiduna isogi wahido lakpo matamda tadabani habsine masi koina matam khudinda koina kawkumche Christ observation page 444 ki 22 masigi screen asida jo khani yengbiro masini snapsa aduna masi ahan magi thamoi habche masine pamna pap tawduna time pam gi matungna satuna pap tawduna ekoi ki thamoi je kansan khraba adoi tade khone isogi wahi se pap matunda khangwai aduna nang aishu ngasi Christiani haraga adugumba koina time pam gi asigumba sing asida tawduna leiba taragadi pap tawduna pap ta ekoi gi isai gi oijaba isai gi aning bahak changi apam dugi matuna tawduna leiba taragadi masi kedogi ham matamda ekoina khangba ngamaroi habsini adoi tadi sumaina lairinge phumda saitana khudak ta laga ekoi se manganing ai gi dam ekoi lakani am saitan de matam khuding dai khoi bu achorga cham wahi do phangding ai honduna lai habsi masina hanba ekoina lambi mapan da taba maru hanko adugumba adu ekoina khanai mathang da sit in the stony place aduna ekoina karambano nung marakta taba maru asigi maram da haisi nung marakta taba maru habse masina khangna rise masigi laihau nung marak habse na khangnai je kaino unconverted heart haibni puning hongdaba thamoi aduni adugumba mishing aduda taba makoina tariba ishogi wahi ado maduba ekoina khangnai masida Matthew 13 ki 2021 da asumna ai mahangna hairiba maru nung marakta taba maru aduna maha ase kanana kan ishogi wahi do tare harauna masi loksanjare adubu mahang masamakta mara tade verse 21 da mahang masamakta mara tade aduna mahang matam khara khatang khange duga maramdi aikoina ishogi wahi asina maram oiduna aikoibu ot naiba ako tribulation aduga persecution ot naiba adum hatpa tupa se lakpa matamda mahak se khudi thire habni maduda aikoina mayongnaba ngamdre habna masi asumna hai aikoni yangse karigidam mayongnaba ngamdabno hai tari masi hairiba ani suba makhangi nung marakta taba asigumba maru asigumba nung marakki akoigumba thamoi se karambano laihau je karambano haiba matan makhoi masagi haksangi matung ina satliba thawai gi matung ina sataba mishing adubuneba koina Romans 8 ki 5 aduga 13 da haibigi matuina haksangi matungna satliba mishing haksangi oibasing adu pame mame thawai asengbagi matungna satliba mishing aduna thawai gi oiba masaksing adu hiramsing adu pame adu kanan aikoina verse 13 da aikoina haksangi matungna hingba taragadi aikoi sigani thawai gi matungna haksangi thabaksing ase haksangi apama thabaksing ase manghanba taragadi aikoi hingani habini snausa aikoi miyobna pap tawbise kaino khoi haksangi matungina chatpagi aikoina pap tawbane karigi dam haksangi matungina chatpano hai tari aikoina pungning hongdabagi neba khoi Christian oibi yai adu haksangi matungina chatpani oira
ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯥꯒꯅꯤ ꯈꯪꯒꯅꯤ ꯑꯩꯈꯣꯏ ꯂꯧꯁꯤꯟꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯆꯨꯝꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯆꯥꯌꯦꯡ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯅ ꯈ꯭ꯔꯤꯁꯇꯥꯟ ꯆꯪꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯕꯨ ꯐꯨ ꯆꯩꯕ ꯃꯇꯝꯗ ꯍꯥꯠꯀꯦ ꯍꯥꯏꯅ ꯇꯨꯞꯀꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯦꯞꯄ ꯉꯝꯃꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯍꯣꯡꯂꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤ ꯑꯗꯨ ꯏꯐꯤꯁꯤꯌꯟꯁ 3:17 ꯍꯥꯏꯔꯤꯕ ꯅꯨꯡ ꯃꯔꯛꯇ ꯇꯥꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯃꯔꯥ ꯇꯥꯗꯦ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯥꯟ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯗ ꯃꯔꯥ ꯇꯥꯒꯗꯕꯅꯤ ꯈ꯭ꯔꯤꯁꯇꯗ ꯃꯔꯥ ꯇꯥꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯅꯨꯡꯗ ꯑꯩꯈꯣꯏ ꯂꯦꯞꯄ ꯉꯝꯃꯣꯏ Ephesians 3:17 ꯍꯥꯏ ꯑꯗꯨꯅ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯖꯦꯁꯨ ꯈ꯭ꯔꯤꯁꯇꯗ ꯅꯈꯣꯏꯗ ꯂꯩꯅꯉꯥꯏꯒꯤꯗꯃꯛ ꯃꯉꯣꯟꯗ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗ ꯑꯩꯈꯣꯏꯁꯦ ꯃꯔꯥ ꯇꯥꯕ ꯌꯨꯝꯐꯝ ꯇꯥꯗꯨꯅ ꯑꯩꯈꯣꯏ ꯃꯔꯥ ꯇꯥꯒꯗꯕꯅꯤ ꯍꯥꯏ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯗ ꯈ꯭ꯔꯤꯁꯇꯒꯤ ꯊꯥꯖꯕꯗ ꯑꯩꯈꯣꯏꯅ ꯃꯔꯥ ꯇꯥꯕ ꯇꯥꯔꯒꯗꯤ ꯑꯊꯦꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯣꯠꯅꯩꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯦꯞꯄ ꯉꯝꯒꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯍꯛꯆꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯤꯜꯂꯣꯏꯕ ꯈ꯭ꯔꯤꯁꯇꯗ ꯃꯔꯥ ꯇꯥꯕ ꯃꯤꯁꯤꯡ ꯑꯁꯦ ꯊꯋꯥꯏꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄ ꯃꯤꯁꯤꯡ ꯑꯁꯤꯅꯤ ꯃꯈꯣꯏꯗ ꯄꯨꯛꯅꯤꯡ ꯍꯣꯡꯗꯕ ꯃꯤꯁꯤꯡꯅꯤ Ezekiel 36:26 ꯍꯥꯏꯀꯣ ꯑꯩꯅ ꯅꯈꯣꯏꯗ ꯑꯅꯧꯕ ꯊꯃꯣꯏ ꯑꯃ ꯄꯤꯒꯅꯤ ꯑꯅꯧꯕ ꯊꯋꯥꯏ ꯑꯃ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯞꯀꯅꯤ ꯑꯩꯅ ꯅꯈꯣꯏꯒꯤ ꯅꯨꯡꯒꯨꯝꯅ ꯀꯜꯂꯕ ꯅꯈꯣꯏꯒꯤ ꯅꯁꯥꯗꯒꯤ ꯅꯈꯣꯏꯒꯤ ꯍꯛꯆꯥꯡꯗꯒꯤ ꯅꯨꯡꯒꯨꯝꯅ ꯀꯜꯂꯕ ꯊꯃꯣꯏꯗꯣ ꯑꯩꯅ ꯂꯧꯊꯣꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯃꯣꯏ ꯑꯩꯈꯣꯏ ꯁꯥꯗꯣꯡꯒꯤ ꯑꯣꯏꯕ ꯑꯊꯣꯠꯄ ꯊꯃꯣꯏ ꯑꯃ ꯄꯤꯒꯅꯤ ꯍꯥꯏꯕꯅꯤ ꯑꯅꯧꯕ ꯊꯃꯣꯏ ꯑꯃ ꯄꯤꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯅꯨꯡꯒꯨꯝꯅ ꯀꯜꯂꯝꯕ ꯌꯥꯏ ꯑꯗꯨ ꯑꯩꯈꯣꯏ ꯉꯁꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯉꯣꯟꯗ ꯄꯤꯖꯤ ꯑꯗꯨ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯅꯧꯕ ꯑꯊꯣꯠꯄ ꯊꯃꯣꯏ ꯑꯃ ꯄꯤꯒꯅꯤ ꯍꯥꯏꯕꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯋꯥꯏ ꯄꯤꯕꯤꯒꯅꯤ ꯍꯥꯏꯕꯅꯤ John 3:3ꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯩꯈꯣꯏꯅ ꯅꯧꯅ ꯄꯣꯛꯇ꯭ꯔꯒꯗꯤ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯆꯠꯄ ꯉꯝꯃꯣꯏ ꯍꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯧꯅ ꯄꯣꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯅꯨꯡ ꯃꯔꯛꯇ ꯇꯥꯕ ꯍꯥꯏꯕꯗꯤ ꯅꯧꯅ ꯄꯣꯛꯇꯕ ꯃꯤꯁꯤꯡꯅꯤ ꯑꯗꯨꯅ ꯅꯧꯅ ꯄꯣꯛꯇꯕ ꯅꯪ ꯑꯩꯁꯨ ꯑꯗꯨꯒꯨꯝꯕ ꯅꯨꯡ ꯃꯔꯛꯀꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯊꯋꯥꯏ ꯑꯗꯨꯒꯨꯝꯕ ꯗꯣꯜ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯤꯁꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯑꯗꯨꯒ Acts 14:22 ꯍꯥꯏ ꯁꯤꯗꯀꯣ we must through much tribulation enter into the kingdom of God ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯈꯥꯡꯕ ꯀꯟꯕ ꯑꯋꯥꯅꯪ ꯈꯥꯡꯕ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇ ꯆꯠꯀꯗꯕꯅꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯃ ꯑꯣꯏꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯑꯋꯥ ꯑꯅꯥ ꯈꯥꯡꯕ ꯍꯥꯏꯕꯁꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛ ꯃꯥꯒꯤ ꯃꯔꯝꯒꯤꯗꯃꯛ ꯑꯆꯨꯝꯕ ꯁꯛꯀꯤꯗꯃꯛ ꯑꯩꯈꯣꯏꯅ ꯈꯥꯡꯕ ꯇꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯄꯥꯟ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯃ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯇꯥꯏꯕꯪꯄꯥꯟꯗ ꯃꯤꯅ ꯆꯠꯅꯔꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯔꯗꯤ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯑꯣꯠꯅꯩꯕ ꯍꯥꯏꯁꯨ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣꯏ ꯑꯩꯈꯣꯏꯅ ꯑꯣꯠꯅꯩꯕ ꯂꯥꯛꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯙꯔꯃꯁꯦ ꯁꯦꯡꯗꯕꯒꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤ ꯃꯁꯤꯅꯤ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯌꯦꯡꯁꯦ ꯃꯊꯪꯒꯤ ꯑꯍꯨꯝꯁꯨꯕꯗ the seed among the thorns ꯇꯤꯡꯈꯪ ꯃꯔꯛꯇ ꯇꯥꯕ ꯃꯔꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯇꯤꯡꯈꯪ ꯃꯔꯛꯇ ꯇꯥꯔꯤꯕ ꯃꯔꯨ ꯃꯁꯤꯅ ꯀꯔꯝꯕ ꯊꯃꯣꯏꯕꯨ ꯈꯪꯅꯩ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯇꯤꯡꯈꯪ ꯃꯔꯛꯀꯤ ꯊꯃꯣꯏꯁꯦ ꯀꯔꯝꯕꯅꯣ ꯍꯥꯏꯀꯥꯟꯗ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯂꯟ ꯊꯨꯝꯗ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯗꯨꯅ ꯂꯩꯕ ꯊꯃꯣꯏꯗꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯅꯩꯕ ꯑꯩꯈꯣꯏꯅ ꯅꯨꯡ ꯃꯔꯛꯇ ꯇꯥꯔꯤꯕ ꯑꯩꯈꯣꯏꯅ ꯇꯤꯡꯈꯪ ꯄꯥꯝꯕꯤ ꯃꯔꯛꯇ ꯇꯥꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯔꯨꯗꯣ ꯑꯗꯨ ꯈꯪꯅꯩ ꯑꯩꯈꯣꯏꯅ Mark 4:18-19 ꯑꯁꯨꯝꯅ ꯍꯥꯏ ꯑꯗꯨꯅ ꯃꯁꯤ ꯇꯤꯡꯈꯪ ꯃꯔꯛꯇ ꯇꯥꯔꯤꯕ ꯇꯤꯡꯈꯪ ꯄꯥꯝꯕꯤ ꯃꯔꯛꯇ ꯇꯥꯔꯤꯕ ꯃꯈꯣꯏꯅꯤ ꯃꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯥꯏ ꯑꯗꯨꯕꯨ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯈꯣꯏꯔꯥꯡꯕ verse 19 the care of this world ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯈꯣꯏꯔꯥꯡꯕꯁꯤꯡ the deceitfulness of riches ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯅꯝꯊꯥꯛꯁꯤꯡꯅ ꯑꯗꯨꯒ the lust of the other things entering ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯣꯠꯁꯤꯡ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯡ ꯑꯁꯦ ꯃꯤꯍꯧꯕ ꯀꯜꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯂꯧꯁꯤꯜꯍꯟꯗꯔꯦ ꯆꯣꯛ ꯇꯧꯔꯦ ꯃꯈꯣꯏꯅ ꯂꯧꯁꯤꯜꯍꯟꯗꯔꯦ ꯃꯁꯤ ꯃꯍꯩ ꯌꯥꯟꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯒ Luke 8:14ꯗꯁꯨ ꯍꯥꯏ ꯃꯁꯤꯅ ꯃꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯣ ꯇꯥꯏ ꯑꯗꯨꯕꯨ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯈꯣꯏꯔꯥꯡꯕ ꯏꯅꯥꯛ ꯈꯨꯟꯕ pleasure of this life ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯅꯨꯡꯉꯥꯏꯕ amusement ꯀꯨꯝꯍꯩ ꯏꯊꯛ ꯏꯔꯥꯡ ꯀꯨꯝꯍꯩ ꯍꯔꯥꯎꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯁꯦ ꯀꯩꯗꯧꯕ ꯃꯍꯩ ꯌꯥꯜꯍꯟꯕ ꯉꯝꯗ꯭ꯔꯦ ꯃꯄꯨꯡ ꯐꯥꯅ ꯃꯍꯩ ꯌꯥꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯕꯒꯤ ꯂꯝꯆꯠꯇꯣ ꯃꯄꯨꯡ ꯐꯥꯍꯟꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯏꯆꯤꯟꯅꯥꯎꯁꯥ ꯃꯁꯤꯅꯤ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯕ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯂꯩ ꯑꯁꯤꯒꯨꯝꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯩꯈꯣꯏꯅ ꯐꯖꯕ ꯇꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯀꯩꯗꯧꯕ ꯇꯤꯡꯈꯪ ꯃꯔꯛꯇ ꯇꯥꯕ ꯑꯗꯨꯒꯨꯝꯕ ꯊꯃꯣꯏ ꯑꯣꯏꯕ ꯑꯗꯨꯒ ꯇꯤꯡꯈꯪ ꯃꯔꯛꯇ ꯍꯧꯕ ꯑꯗꯨꯒꯨꯝꯕ ꯂꯩꯍꯥꯎ ꯃꯔꯛꯇ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯤꯡꯈꯪ ꯉꯥꯛꯇ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯍꯧꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯤ ꯑꯣꯏꯕ ꯀꯦꯌꯔ ꯑꯣꯐ ꯗꯤꯁ ꯋꯥꯔꯜ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯃꯦꯊ꯭ꯌꯨ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯈꯣꯏꯔꯥꯡꯕ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯆꯥꯒꯅꯤ ꯀꯔꯤ ꯊꯛꯀꯅꯤ ꯑꯩ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯕꯨ ꯀꯥꯟꯅꯒꯗ꯭ꯔꯥ ꯀꯥꯟꯅꯔꯣꯏꯗ꯭ꯔꯥ ꯑꯩꯅ ꯃꯍꯩ ꯇꯝꯕꯁꯤꯕꯨ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥ ꯃꯥꯏ ꯄꯥꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯀꯔꯤꯁꯨ ꯅꯠꯇꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯗ ꯈꯣꯏꯔꯥꯡ ꯈꯣꯏꯇꯥꯎꯅꯗꯨꯅ ꯂꯩ Matthew 6:25ꯗꯁꯨ ꯍꯥꯏ ꯑꯗꯨꯅ ꯅꯈꯣꯏꯅ ꯀꯔꯤ ꯆꯥꯒꯅꯤ ꯅꯈꯣꯏꯅ ꯀꯔꯤ ꯁꯦꯠꯀꯅꯤ ꯅꯈꯣꯏꯅ ꯍꯛꯆꯥꯡꯗ ꯀꯔꯤ ꯇꯧꯒꯅꯤ ꯀꯔꯤ ꯊꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯔꯤꯁꯨ ꯃꯁꯤꯗ ꯅꯈꯣꯏ ꯈꯣꯏꯔꯥꯡꯒꯅꯨ
हाइबने प्रभु जिसु ख्रिस्टना अखोना सिंजाक तगिदे अखोना पुनसिने हेना मरु ओइदरा फीदगिदे अखोय हक्चांग हेना मरु ओइदरा हाइबने मसी अखोना कनागुमा मिसना मसी खोइरांगदुना लेयब आइगी इचासे करी माही तमनगनी करी तहनगनी हैना आइजे कमाय तोर पैसा पाइजगे हाइना अदुगी मरमदा खंदुना लेयब मसी अरानबनी स्नाउसिंग अदुगा मैथ्यू 6:33 दा हाय ईश्वरगी निथौलैबाक थिउ मागी धर्म सेंबा थिउ हाइरिबसिंग अदु ओइबा तारदि पुनमक्से अखोगी अखोइना चानिंगाइगी दरकार लइबा अदुगा अखोगी सेनिंगाइगी दरकार लइबा अखोइना करी थखने हाबिगी दरकार लइबसिंगसे लोइना ईश्वरना अखोइदा पिबिगनी हाबसिने थवाइगी ओइबा चिंजा तो हाना थिउ अदुगा हक्चांगी ओइबा चिंजा अदुदि ईश्वरना लेपनाइदना पिबिगनी हाबसि मसिनी मसिनी अदुना अखोइना मसी अखोइना कैसु खैरांगुमसे हाबने मसंगदा द डिसीटफुलनेस ऑफ रिचेस इना खुनबगी नमथाक हाबसे खोना इना खुनबा हाबसे अब्राहम इना खुले जॉब इना खुले इना खुनबा यादे हाब नते अदुबु इना मी खर दिमागी इना खुनबा दुना मरम ओइदना ईश्वरबु काउथुएब इना खुलगा ईश्वर काउथोदी आई लाइरबा अमा ओइरगा ईश्वरबु खंगगा थाजदुना सपदुना हेना फै हाबसे आइना हाइजनिंगे डिटोनोमी 8:17 दा हाय मखोइना इना खुनबा मिसना हाय सुमा हाय thou say in thine heart my power and the might of mine hand had gotten me this well aigi lan thu myam se aigi pangal aigi shakti na ko ai phangjabani haina asmaina hairiba mi aduna ishona mangonda pibiraga ina khulani mna je kaupthoeba ishor kaupthoi adun maramda aigi pangal na phangakpani aina talakpani haina mama sagi nungai ningai khatangi aduge seba toeba magi lanthum je ishona khoida lanthum pibiriba je kaino laita laida khoigi kero le kaida leiba mising adugi chu seba thong ningai gi damne ai khoida karamba thmoi pale ishogi nungsi minungsi leibra leitabra haibdo adugi damne abraham ina khule adubu ma ina khunba tarasu mangogi atithi laiba khuding makto mangonda laiba mi khuding makto loina seba tawi mangonda leiraba lairaba sing nuaina macha donu yu e job ina khule makina leita lairaba sing du dan amna tawi aduni adubu ekhoni ina khulaga dan tawdradi ishorbu kawba tara di kari kane abraham ishor kawdi ma ishon ma bu ina khulanbani job su adumai sumaina ekhona tawbi hai aduga first timothy 6:10 da jai paisa pamba haibsina फत्तब खुदिमके होरम अनि मरमदी कनाव मिसना पैसा पामलिंगदा अखोई थाजब अदो ईश्वर प्रभु जिसु ख्रिस्ट थादन सकदबा अदुगुमदो अदुदगी अरानब तवी अदुदगी लैथोखली माइ लैथोखली हैबनी मसिना मरम मोइदना अखोइदा वाबा क्या मरम लैली हैबनी अदुना पैसा हाइबसे आइडल मामोन मखल अमनी अदुना अखोना मैथ्यू दजु हाइबदो 6 दजु हाइबदो अखोना तायम पाइ मामोन हाइबदी माही लाई अमसुंग ईश्वर से अमतदा खुरम यारोय हैबसे अखोइना मतम खुदिंदा काउजे अखोइगी पैसा लैरिबा लनथुम असना अखोइ ईश्वर काउलगदी मदु कानादबनी अदुगुंबा मखलगी अखोइना तिंखंग मरकता तारबा मिसिंगदी मसाइगी लनथुम ईश्वर नुंसिबबुदी माइगी लनथुम नुंसिबदुनी हेना खले हबने अदुगा मैथ्यू 19:23-24 दजुको अदुना प्रभु जीसु कना ना ना खुनबा ना मन अरंग खुबं कमाई फंगनी हाइबा मतमदा हंगबा मतमदे सी तवी शो या थंगाव है माना ngai adui tari ma yamina khulum adui dinangi leiba lantum medo lairब द पिउ हाइबा मतन मा पुनु वार सरकी अदु मतन माना है प्रभु ने है को इना खुंबा मी अमन शोगी नि थौले बात चत पाइब जे उट अमना जेतु मना द लिपदो अदु ने हेना लुई हेना अदु ने हेना लाई हेना पाइब ना है मसिना हाइबदी उट अमने जेतु मना द लिला सत पाइब जे केदो नु ओइथोकत्रबनी अदुबु ओइथोकपा अमखक लै प्रभु ईश्वरना लोइना बिरगदे मदु ओइथोकपा ngамगनी अदुना हाइबदी मसिगा अथदि इना खुंबा मीसिंग असिना ईश्वर थाजबजे याम वालेबा अदुना ईश्वर थाजबदुदगी लैथुएब मोइगी लंथुम मदुदना हेना लाइनिंग ओइबा मरम मदुना मरम ओइदना मखोइ ईश्वरगी निथलै चपदा यामना खुरौ थिलरेबा अदुना हाइबा लंथुम असिदगी एखोइ सेक्शन सी एखोइ ईश्वर हाना फंगनिङै होनजी हाबसिनेबा मतन द प्लेजर ऑफ द लाइफ टाइम पान असिगी हराउ कुमै इथक इरंग नुंगाइबा हाइबसिन बसिने जेम्स 4:4 दसु असुमना हाय कना कुंबना अखोना पृथ्वीगा मरु मपांग ओइबा तारदे पृथ्वीगी मरु मपांग ओइदे पृथ्वीदा तौनैबा इथक इरंग कुमै हराउ ईश्वरबु काउथोपा पाप की थबकसिंग अदुगा यु थकपा सायु थकपा अदुना यु थक्तुना सानै युनैबा नुपी अंगांगदा उक्थबलम चचतपा असिगुम कुमै हराउ लेइबा म्यामसे असिगुम म्याम असिगा मरुप ओइतादे अखोइ ईश्वरगी यंगनबा ओइ हाइबना सिदा हाय 1 John 2 की 15 सेक्शन दजु हाय अखोइना तायंगपापु नुंसिदबा तायंगपानदा लेइबा खुदिन मसे नुंसिबा तारदे इपागी नुंसिबदो लैते हाइबनी सेक्शन दा याम हाइजरौगे ममांगी समोनजु खरा हाइख्रे मसि मरमदा अदुना अखोइना तायंगपानगी मतुंगना तायबंग पानगी इथक इरंग कुमै हराउदा अखोइना ताउदुन लेइबा तारबदि
masi aikoi ishorgi yengnabani ishorna aikoi bu nungsiba ngamoi habse aduna habse masini aikoina aduna hakchangi matung inba mitki matung inba aikoi gi napan gi matung ina aikoina tang phan se chatli habse aikoina kawgumsi hoi aikoina amusement aikoina tang pan gi thak irang aikoina nungai thopa aikoina recreation hairagasu aikoina pothani ngai ne cinema drama kumai harau ishon yadabada kumai harau da asigumba tawdun lay masigi mata asangba recreation de aikoina kaidobo matamda haiba matamda aikoina mafam amada yam phajaba mafamda aikoina chalaga sak puraga aikoina chalaga aikoina nungaina hakchang refresh tawduna leibase masi ishona khwaidi pamba adugumba makhangi refreshment ni habse aikoina matang khudingda kawkamsi adugu mathangda the lust of other things atopa singu mihoba habse aikoina masiju aikoina kawkamsi ko adugu sida sigi mamangda aina asumna hai Christ observation page 53 ki 1 da asumna hai asida mai paragraph amda hai ko masida the habits of indulgence that weaken the physical power that becloud the mind benumb the spiritual perception are fleshly lust which wars against the soul habdi aikoina aikoigi hainabi oiragaju aikoigi hakchang songadaba physical power sing ase songadaba hainabi sing aikoigi brain bu saman hangadaba sing aikoigi spiritual perception adi apapata thawai goiba ishorgi asumba singse masi khangan asi bible gi orsu ishorgi maramdu asumba je khangan asigumba khangan basing ase masibu namthaba masibu khangan daba adugumba maya masi karino haikande aikoigi thawai akhoi ahingba akhoi gi punsi gi mayokta lan toriba hakchang ya phambasing aduni hai aduna adigumba ayamna mina thiribde masina maram moidana akhoi shona yadribni aduga atopa sing ai je akhoi na kawgumsi sida hai ko mana whatever attracts the mind from God, whatever draws the affection away from Christ is an enemy to the soul. Akhoi gi pungning se ishori gi akhoi pungning lai thonba aikoigi apamba aikoigi nungsibase Krista dagi laitholiba khudingmakse masi aikoigi thawai yengnaba oi masina maram oidana ni shona atopa singbu mihogunu haibse atopa potsing dina mihogunu haibse gi maroiba maram da sini aikoina kariguma thawama tawbasina aikoina prabu bu kahalaba mabu nungsibado adudagi laithomba taradi masi aikoina idolatry makal amani masi aikoi yengnaba makal amne masi khudima aikoina thadoksi haibse aikoina kawgumsi matangda aikoigi laibak lehau aikoigi thamoi asibu sem sajaba afaba lehau oinangai gi damo sem sabase yamna darkar lai Jeremiah 4:3 da hai asuna break up your fallow ground so not among thorns hai aikoigi laimai je aikoina khoigairo haibni aduga masjidat tingkhang marakta hunganu aikoigi thamoi je aikoina kariguma pambi ma thading da lehau jina pina aduga tingkhang pamba pambi china pik thambe madu ahamda aikoina khoidat patai khoidalaga madu napi singda fadana manthok patai aikoina hong mari mangara khoido ogaba matungda loina mantho matungda pose thabne aduga aikoina lebak lehau aikoina santhi kari kra asina singba myam je hapi adumai thawduna aikoigi thamoi se adugumbani aikoigi thamoi da leba pap aduga hainabi chakcha hoja aikoina pap tawduna isrogi aningbagi mayakta leiba aikoigi thamoi kanjanduna leiba asigumba aikoigi thamoi da leiba yokhatuna leiba tingkhang adagi nung leiriba fataba myam se nungumna kalaba thamoi leiriba myam aikoina tayang pamgi thak irhagda tawdun leiriba thamoi sing ase aikoi thamoi dagi masi loina lawthokpa darga leiba aduga ishogi thawai asengbane khoida thabak tongningai gi dama aikoina sujeba Hosea 10 gi 12 ta show to yourself in righteousness dharma chembodo na khoina samakta hulu live in mercy aduga minungsida khaw na khoigi ground sing ado khogai break up your fellow ground na khoigi lehau chendraba kanjallab lebak sing je khoi kairo haimne aduna khoi ishob hujik thiba matamni nong tarakada dharma chembeki nong tarakadore haimne aduna aikoina dharma chembeki ishogi apo wahido aikoina loksan ningai gidam aikoigi thamoida leiba pa phataba sengdaba mayam si sengto osi haibsi sineba sinawsa aduna aikoina masigidama hairiba aikoina tayangpanda leiriba asigumba lehau makhal sing se aikoiju ishogi wapau sangdoiba aikoina su masigumba lehau sing se aikoina sengdopigi darkar lei haiba ishogi wapau sangdoppa matamda khwaidigi maro oiba mina aikoigi ishogi wahi taba matamda loksan ningai je karino haiba matamda aikoina Christian moitardi Bible na haibadigi matungna changba punsi ama satpa
ꯑꯗꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯝꯒꯅꯦꯕ ꯃꯤꯉꯣꯟꯗ ꯑꯩꯈꯣꯏꯅ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯅ ꯂꯥꯜꯂꯤ ꯍꯤꯟꯗꯨꯒꯤ ꯂꯥꯏꯅꯤꯡꯅ ꯂꯥꯜꯂꯤ ꯈ꯭ꯔꯤꯁꯇꯥꯟꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯃꯔꯩ ꯌꯦꯠꯅꯤꯡꯉꯥꯏ ꯗꯔꯀꯥꯔ ꯂꯩꯇꯦ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯗꯤ प्रभु जीशु ख्रिस्ट की नुंसिबदा हाइबिबा मिगी अवाब ताबसिंग अदु अखोइना मतेंग पांबिबा अदुगा मखोइगी अदुगा अखोइगी वांग संगांगदसु अफबा अदु अदुम उपिबा अदुगुंबदो अदुगी मपान खक्तना अखोइना मसी तौबा ngamgani अखोइना वांगबा याम हय हाइदुना को मसी तौगदबा नतेबा अखोइना बाइबल की असंबदो अदुगी मतुंगने अखोइना सच्ची हाबिसने अदु इतारदि अखोइना मिपुं खुदिमकचे अखोइना नुंसिबिगी ममांगदे लेपा ngamगदबा कनासु लैतबनि सिनाउसिंग अखोइना अवाब ताबसिंगदुना मतेंग पांबिबा ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯁꯨꯡꯍꯥꯏ ꯍꯥꯏꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯤꯁꯤꯡꯗꯨꯅ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯩꯈꯣꯏꯅ ꯑꯐꯕ ꯋꯥꯍꯩ ꯍꯥꯏꯕꯤꯕ ꯑꯁꯤꯒꯨꯝꯕ ꯇꯧꯕ ꯃꯇꯝꯗ ꯃꯃꯩꯊꯪꯗ ꯃꯣꯏ ꯑꯗꯨꯝ ꯈꯟꯖꯔꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯄ꯭ꯔꯊꯅꯥ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯦ ꯑꯗꯨꯒ ꯑꯔꯣꯏꯕ ꯆꯠꯂꯁꯦ ꯗ ꯒꯨꯗ ꯒ꯭ꯔꯥꯎꯟ मसीना कनानो हाइबा मतंदा एन ऑनेस्ट एंड गुड हार्ट को याना पुचन संगबा अदुगा अफबा थमोय पालिबा अदुबो अखोइन खनेबा मैथ्यू 13 के 23 दा है he that received the seed into the good ground is he that heareth the word understand it and it also beareth fruit मखोइना खंगे ईश्वरगी वाहिदो तारे मसी भाव तारे लौसले अदुगा मखोइना मही यालेबा खरदना चाम पाले खरदना हुंफु पाले खरदना 30 पाले है मसीनी को अखोइना हाइबसे लुक 8 की 15 दो है कीप इट मसी ईश्वर की वहाई दो तारे अदुग मसी मागी थमोइदा लौसनजरे हाइदी ईश्वर की वहाई दो हाइबे इल्ले अदुना मही याले हैबनी लौसलगा हाइबे इल्ले हैबसने मसी याम दरकार लय मसी करम ईश्वर की वहाई दो अखोइना ngasi चौखटप ngamdribje christian oijo khoin चौखटप ngamdi ईश्वर की वहाई ना हाइबसे अखोइना ईश्वर की बाइबल ना हाइबसिंग जे अखोइना इनदबगिने इल्लगा छतबगिनेबा मसी को मसी इन बाइबसे कइनो कांदा थाजा बाइबसे दरकार लय हिब्रू 11 के 6 दा है थाजा यावदनदि ईश्वर बु पेलन बंgamde ईश्वर लाइब खुदिमंगना ईश्वर अमा लई हैबजे माग थाजगदमने अदुबु ईश्वर बु पुनिंग जन्ना थिरिबा मिपुं खुदिमक्ता माहना मना पिबि हैबजे अखोइना मतम खुदिंगदा अखोइना कावगुमजे अदुना थाजबगी मपाना अखोइना ईश्वरगी वाहिस लौसनगेनी अदुना थाजब हैबजे कइनो खाना ईश्वरगी वाहिदो अखोइना तारिब ईश्वरगी वाहिदो अखोइदो लौसनलगा इंदुना चटपजे मतुगी मतुंगना चटपजे मसिबु अखोइना असंग थाजब कवेबा अखोइना अदा फिलिपियंस 1 की 11 दा जायको अदुना धर्म सेंबगी अदुई तारी ईश्वरगी वाही तो थाजब तारदी धर्म सेंबगी महिसिंग से अखोइना उरनी मेनुसी खंगबा थौजानाइबा असिना चिंगबसिंग से अदु जॉन 15 की 5 अदुगा 10 दा हाइको अदु प्रभु जीसु नायने अइंगोंदा लैरिबा महा अदुगा अइना मंगोंदा लैरिबा महा हाइरिबा महा अदुना मरैया महियाम याली हैबनी अइ यावदन अखोइना कैसु तौबो ngamde हाइबदी हाइबा अर्थदी अखोइना ख्रिस्ता जो लैगेदमने ख्रिस्ताना जो अखोइदा लैगनी ख्रिस्तागा अखोइगी मरक से कनेक्शन हैबसे मरी हैबसे अफब रिलेशनशिप लैगदमनेबा मसी करिगी मपाना थाजबी मपाना अदुई तारगदी अखोइना मही याम जानबा ngamगनेबा वर्स 10 दा है कमाइना अखोइना ख्रिस्तागा अफब मरी लैनगदे if you keep my commandment अखोइना एगी याथंगसि ngaaba नखोइना एगी नुंसिबदा लैगनी अइना इपागी याथंगसि ngaगा मागी नुंसिबदा लै अदुगुमना अखोइना ngaने अखोइदु थाजबगी मपाना ईश्वरगी याथंग तरा अखोइना 10 commandment जे अखोइना प्रभु जीसु ख्रिस्ट की ग्रेस की मपाना थाजबगी मपाना अखोइना इनबा मतन अखोइ ख्रिस्तान की मही याम जानगनी यंगसिको गैलेशियन 5 की 22 23 दा अदुना अखोइना मही यान भाइबसे कइनो है कांदे अखोइना थवाइ सिंबी मही लैगनेबा अखोइना मसिदा थवाइ सिंबेदी नुंसिबा लैगनी हरावबा लैगनी इंथा तपथबा लैबनी लॉन्ग सफरिंग लैगनी आदि खांगबीबा लैगनी जेंटलनेस चिंगलेंबा लैगनी गुडनेस अफबा लैगनी थाजबा लैगनी अदुगा मिंगनेस नोलुकबा लैगनी टेम्परेंस खांगकनबा जे लैगनेबा against us there is no law हाइरिबा असिदा ईश्वरगी याथंग तरा असने दरकार लैथेमे हाइरिबा थवाइ सिंबी मही यालिबा मिसिंग असे ईश्वरगी याथंगसिंग असे प्रभु जीसु ख्रिस्ट अंगोंदा थाजदुना प्रभु जीसु ख्रिस्ट बु नुंसिबगी मपाना nga aba मिसिंग असनेबा अखोइना कावगुमसे अदु 1 John 2 की 3 to 4 दसो असुनाय कनागुमना अइना माबु खंगे हारगा मागी याथंगाक्तदे मसिन थिबनेबा इंगो मसिनी अखोइना ईश्वरबु खंगे हाइतरदि मागी याथंगसिंग असे ngaकनि हाबसिने अदुना अखोइना अफब लेहाउदा ताबा मिसिंग अदुदि कैदोबा ईश्वरगी वाही बाइबलगी वाही सिंग चे मखोइना तारनी लौसलनी अदु प्रभु जीसु ख्रिस्ट अंगोना थाजबगी मपाना मागी थौजानदा ngaजबगी मपाना हाइरिबसिंग असे इंदुना चलगने अदुना महीजे मखोइ याम यालगनेबा खरदा मही चामा याले खरदना हुंफु पाले खरदना कुंठा पाले हेबा अदुगी दमा अखोइना खारसे हाबनी सिनाव संग से इन अरोइबदा अपिन तमनी अखोइसु असिगुंबा थमोइ मखल मरी असिगी मनुंग खरम थमोइ लैरि हाबसे अखोइना थिदो असेबा अखोइगी थमोइजे अखोइना
ꯑꯩꯈꯣꯏꯅ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯇꯥꯕꯗꯔ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯇꯥꯅꯤꯡꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯍꯣꯡꯗꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯒꯤ ꯏꯊꯛ ꯏꯔꯥꯡꯗ ꯈ꯭ꯔꯤꯁꯇꯥꯟ ꯍꯥꯏꯔꯁꯨ ꯇꯥꯏꯕꯪꯒꯤ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯊꯤꯗꯣꯛꯄ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯄꯨꯝꯅꯃꯛꯁꯦ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯑꯐꯕ ꯑꯗꯨꯒꯨꯝꯕ ꯊꯃꯣꯏ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯦꯝꯃꯁꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯗꯨ ꯃꯔꯥ ꯇꯥꯍꯜꯂꯁꯤ ꯑꯩꯈꯣꯏ ꯑꯔꯥꯟꯈꯨꯕ ꯐꯪꯍꯜꯂꯁꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯅꯤꯡꯉꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏꯁꯨ ꯍꯨꯟꯕ ꯃꯇꯝꯗ ꯑꯐꯕ ꯃꯔꯨꯁꯤꯡ ꯑꯁꯤ ꯈꯛꯇꯪ ꯍꯨꯟꯁꯤ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯁꯨ ꯕꯥꯏꯕꯜꯅ ꯇꯥꯛꯄꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤꯁꯤ ꯍꯥꯏꯕꯁꯤꯅꯦꯕ ꯑꯩꯈꯣꯏ ꯑꯔꯥꯟꯕꯁꯤ ꯍꯨꯟꯒꯨꯝꯁꯤ ꯀꯅꯥꯒꯨꯝꯕ ꯉꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯅ ꯑꯔꯥꯟꯕ ꯃꯔꯨ ꯀꯌꯥ ꯑꯃ ꯍꯨꯜꯂꯦ ꯍꯥꯏꯔꯤꯕ ꯑꯔꯥꯟꯕ ꯃꯔꯨꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯗ ꯍꯨꯜꯂꯛꯏꯕ ꯇꯥꯛꯂꯛꯏꯕ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯆꯨꯝꯃꯤ ꯂꯥꯜꯂꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯖꯅ ꯄꯥꯔꯁꯤ ꯑꯗꯨꯒ ꯅꯩꯅꯔꯒ ꯑꯆꯨꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯩ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ ꯄ꯭ꯔꯊꯅꯥ ꯇꯧꯁꯤ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯝꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯃꯔꯨ ꯍꯨꯟꯕꯒꯤ ꯄꯥꯟꯗꯝ ꯑꯁꯤ ꯇꯝꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯈꯪꯈ꯭ꯔꯕ ꯑꯁꯤ ꯈꯨꯗꯤꯡꯃꯛ ꯀꯥꯎꯍꯟꯕꯤꯒꯅꯨ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗꯁꯨ ꯂꯩꯔꯝꯕ ꯐꯠꯇꯕ ꯇꯤꯟꯈꯪ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯑꯣꯏꯕ ꯄꯥꯝꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯊꯃꯣꯏ ꯑꯁꯦ ꯂꯣꯏꯅ ꯂꯧꯊꯣꯛꯄꯤꯔꯒ ꯑꯅꯧꯕ ꯊꯃꯣꯏ ꯑꯃ ꯑꯐꯕ ꯃꯔꯨ ꯑꯗꯨꯒꯨꯝꯕ ꯑꯐꯕ ꯂꯩꯍꯥꯎꯅ ꯄꯤꯛ ꯊꯟꯕ ꯑꯗꯨꯒꯨꯝꯕ ꯊꯃꯣꯏ ꯑꯗꯨ ꯑꯣꯏꯍꯟꯕꯤꯌꯨ ꯇꯥꯔꯤꯕ ꯈꯨꯗꯤꯡꯗ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ